Taraganithoi SHUBA Manipur Legislative Assembly ki Taruk SHUBA MEEPHAM Meitei PHURUP Schedule Tribe ki list Yaohanbinaba demand Touriba Asi table Toubinaba Taksillagani HAINA SHIV Manipur ki President ToMBI na PHONGDOKKHRE Babu Parada Laiba SHIV Manipur ki office ta ngasi pangthokhiba paugi mifam amada wafam asi phongdokladuna mahangna hai Kuki ki MLA sing de party ki khenaba kaya leirabasu makoi gi oiba issue da de puna kholau lauminai aduga aikhoi gi na Congress BJP haiduna amana ama hunaduna leire Ngasi faubada lana sigi warisin amata purakpa ngamdana leiriba sisu aikhoi masal amata oina punsinba ngamdabadagini haibada haimanba thokloi leibaki asuk luraba tanfam asida Congress BJP haina hunaduna leibagi matam natre kuki narco terrorist singna hojik lamdam asida chathariba lana sigi maru oiba pandamde Manipur mache tana tugaiduna kuki land sembane masi oithokna ba victim card sanaduna Assam Rifles ki matenga loidana state security force ta fauba khud thaduna state force ki personal nipan hatkre Jiribamda hojik thokliba irang asi kari maramdagi haurakibano haibasi miyamni hena khangnarba wafamni Chingthakdagi kuki singna nongmai kaptharakpa aduga makoibu phaba changluba police singbuna Assam Rifles na chingkhongda thattuna changhandri Assam Rifles na satharakliba thawong asi yade haiba ma khangan famthoi hojik thokliba irang asi loisinsi hairabadi Manipurdagi Assam Rifles asi lawthoklaga neutral oiba atopa force amana mahut sinba tangai fade masigi mathakta kuki militant singga hojik Chathanari basu asi chathanadaba changi loinana housing relief camp ta leiriba myoili sing humpumanga asigi nakhai sengba warisin ama pubirak patangai fate haina mahakna phongdokhi Migi poti kuki MLA tarasu India da leba adu Northeast da leba kuki sing pipeline namata dagi mogi issue to ever pipeline namata decision law ever why not I lemori remaining MLA sing kari to willing jen manada nova hadaki lakadru assembly MEEPHAM asida motamatoina scheduled tribe on me recommend to bigadam Manipur in the 31 the assembly phamba hogdoi che message da akoi scheduled tribe on bagi motamatoina recommend to biwa moi taradu yauroi to adu yengna seba akoina kari gi nova sukamna khoina biwapham sunatana miyamna yadra sum to duise biwapham kanam tanate miyamna pamba thabak to biyo miyamna khanmani adu miyamna pami thabak che Assam rifle lokthok pa Manipur dagi shu lokthok piba aduga huji akoi relief camp ta leba tongan ba 65000 की फैमिली सिंग छे खुदकता अखोई की चाप साबा मोई की पैकेज पीरगा युम साबीबा लम पीबीबा अदु की पोतो अदु तौबिननबा अदु हाइननबा हंदक पार्लियामेंट दा अखोई की बीजेपी की अलायंस ओबिन चीफ सेना दा हाइवे यादरसो अतोप दोलम दा रिक्वेस्ट तो सोइदनो पुथोंना बखोना गने एमर ने कोई सेंटिमेंट याम शोखरे है बा